ꯊꯥꯡꯒ ꯈꯨꯟꯖꯥꯎꯗꯒꯤ ꯍꯥꯏꯊꯈꯤꯕꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯄꯥꯠꯀ ꯁꯝꯅꯕ ꯃꯅꯥꯁꯤꯡ ꯍꯧꯕ ꯐꯨꯝꯊꯛꯇꯨ ꯊꯥꯡꯒ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯤꯡꯌꯥꯟꯐꯝꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯂꯣꯛꯇꯥꯛ ꯃꯄꯥꯟꯒꯤ ꯕꯨꯂꯥꯡ ꯍꯥ ꯑꯃꯗꯤ ꯁꯤꯡꯍꯨꯠ ꯀꯥꯡꯕꯣꯡ ꯍꯧꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯩ꯫ ꯊꯥꯡꯒ, ꯏꯊꯤꯡ ꯑꯃꯁꯨꯡ ꯀꯔꯥꯡꯅꯆꯤꯡꯕꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯁꯤꯡꯍꯨꯠ ꯁꯤꯡꯅꯥꯡ, ꯇꯧ ꯂꯥꯡꯅꯆꯤꯡꯕ ꯌꯥꯟꯅꯩ꯫ ꯊꯥꯡꯒ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏ, ꯁꯃꯨꯀꯣꯟ, ꯁꯂꯥꯝ ꯆꯤꯡꯈꯥ ꯂꯩꯀꯥꯏ, ꯑꯣꯏꯅꯥꯝ, ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏ, ꯃꯣꯏꯔꯥꯡꯊꯦꯝ, ꯈꯣꯏꯔꯣꯝ ꯑꯃꯁꯨꯡ ꯉꯥꯔꯝ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯁꯤꯡ ꯌꯥꯟꯅꯔꯤꯕ ꯃꯐꯝ ꯈꯔ ꯌꯥꯝꯃꯤ꯫ ꯊꯥꯔꯣꯗꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯑꯅꯛꯄ ꯃꯐꯝ ꯊꯤꯔꯛꯏ꯫ ꯈꯨꯟꯖꯥ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯌꯥꯟꯅꯕ ꯃꯐꯝꯗꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯈꯜꯂꯨꯗꯦ꯫ ꯊꯥꯔꯣꯅ ꯁꯤꯡꯅꯥꯡ ꯈꯔ, ꯆꯨꯝꯂꯥꯡ ꯈꯔ ꯑꯃꯗꯤ ꯆꯔꯣꯠ ꯈꯔ ꯌꯥꯜꯂꯒ ꯃꯥꯒꯤ ꯈꯣꯛꯇꯣꯡ ꯐꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯊꯥꯔꯣꯅ ꯌꯥꯜꯂꯤꯕ ꯁꯤꯡꯐꯝꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕ ꯃꯐꯝꯅꯤ꯫ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯥꯔꯣꯅ ꯊꯧꯅꯥ ꯐꯨꯛꯇꯣꯛꯇꯨꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯣꯠꯅꯧꯕ ꯊꯥꯗꯣꯛꯂꯒ ꯅꯨꯄꯥ ꯑꯃꯒꯨꯝ ꯏꯆꯪ ꯊꯧꯅ ꯁꯤꯡ ꯌꯥꯟꯕꯗ ꯀꯥꯔꯛꯂꯤꯕ ꯂꯥꯏꯕꯛꯇꯒꯤ ꯍꯨꯃꯥꯡꯅ ꯏꯔꯨꯖꯕꯒꯨꯝ ꯆꯣꯠꯂꯦ꯫ ꯄꯨꯂꯩ ꯀꯨꯆꯨꯕꯨ ꯉꯝꯖꯕ ꯃꯥꯏꯊꯣꯡꯗꯣ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ꯫ ꯊꯥꯔꯣ ꯁꯪꯕꯤꯅ ꯂꯥꯏꯕꯛ ꯑꯃꯗꯤ ꯃꯁꯥꯗ ꯆꯣꯠꯂꯤꯕ ꯍꯨꯃꯥꯡꯁꯤꯡꯗꯨ ꯐꯤꯖꯤꯅ ꯇꯩꯊꯣꯛꯂꯒ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯗꯨꯅ ꯂꯃꯥꯡꯗꯨꯗ ꯂꯣꯏꯅꯕꯤ ꯃꯄꯥꯡ ꯌꯥꯎꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯑꯀꯤ ꯍꯪꯒꯣꯏꯕ ꯊꯥꯗꯣꯛꯇꯨꯅ ꯏꯃꯨꯡꯒꯤ ꯇꯉꯥꯏꯐꯗꯕ ꯀꯣꯛꯅꯕ ꯊꯧꯔꯥꯡꯂꯤꯕꯗꯨ ꯊꯥꯞꯅ ꯏꯔꯣꯏ ꯊꯤꯔꯨꯕ ꯅꯨꯄꯥ ꯑꯃꯅ ꯏꯔꯣꯏ ꯍꯣꯏꯒꯠꯂꯛꯄꯗ ꯎꯔꯦ꯫ ꯃꯇꯝꯁꯤꯗ ꯊꯥꯔꯣ ꯁꯪꯕꯤ ꯃꯥꯒꯤ ꯀꯥꯡꯕꯣꯡ ꯃꯅꯥꯅ ꯇꯥꯕ ꯊꯧꯔꯤꯗꯣ ꯁꯤꯡꯕꯨꯜ ꯂꯥꯛꯁꯤꯜꯂꯒ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯥꯔꯣ ꯁꯪꯕꯤꯒꯤ ꯁꯤꯡꯕꯨꯜ ꯃꯇꯣꯝꯗ ꯊꯣꯡꯒꯠꯆꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯁꯣꯔ ꯃꯄꯤ ꯁꯥꯡꯅ ꯍꯣꯜꯂꯛꯂꯦ꯫ ꯂꯩꯖꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯒ ꯁꯤꯡꯕꯨꯜ ꯊꯣꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯊꯥꯔꯣ ꯃꯥꯏꯊꯤꯔꯦ꯫ ꯊꯥꯔꯣ ꯃꯇꯣꯝꯗ ꯁꯥꯎꯖꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯃꯆꯤꯟ ꯊꯣꯛꯂꯛꯏ꯫ ꯂꯤꯛꯂꯥꯏꯅ ꯅꯍꯥꯟ ꯃꯈꯩ ꯄꯣꯔꯛꯄꯁꯤꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ꯫ ꯏꯈꯥꯒꯤ ꯑꯉꯥꯡ ꯃꯥꯅꯗꯤ ꯄꯨꯕ ꯉꯝꯂꯒ ꯑꯩꯅ ꯉꯝꯗ꯭ꯔꯤꯕꯁꯤ ꯑꯩ ꯃꯤ ꯅꯠꯇꯦ꯫ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯥꯔꯣ ꯁꯪꯕꯤ ꯑꯔꯣꯏꯕ ꯊꯧꯅꯥ ꯍꯥꯞꯂꯒ ꯃꯈꯥ ꯆꯤꯛꯇꯨꯅ ꯃꯅꯥꯁꯤꯡ ꯃꯄꯨꯟꯗꯨ ꯊꯣꯡꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯈꯨꯗꯛ ꯑꯗꯨꯗ ꯏꯔꯣꯏ ꯍꯣꯏꯔꯛꯄ ꯅꯨꯄꯥꯗꯨꯅ ꯊꯥꯔꯣꯒꯤ ꯃꯇꯧ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯑꯩ ꯊꯣꯡꯒꯠꯄꯤꯒꯦ, ꯅꯪ ꯋꯥꯔꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯈꯔ ꯊꯥꯞꯄꯗꯒꯤ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯊꯥꯔꯣ ꯏꯀꯥꯏꯔꯕꯁꯨ ꯏꯀꯥꯏꯅ ꯁꯤꯡꯕꯨꯜ ꯊꯥꯗꯔꯦ꯫ ꯃꯍꯥꯛ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯁꯤꯡꯕꯨꯜꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯂꯦꯞꯄꯤ꯫ ꯏꯔꯣꯏ ꯍꯣꯏꯔꯛꯄ ꯅꯨꯄꯥꯗꯨꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ? ꯏꯊꯥ ꯊꯥꯖꯗꯅ ꯊꯧꯅꯥ ꯌꯥꯝꯅ ꯐꯔꯤꯅꯦ꯫ ꯑꯁꯨꯛ ꯆꯥꯎꯕ ꯁꯤꯡꯕꯨꯟꯕꯨ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯄꯨꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯥꯔꯣ: ꯇꯥꯗ ꯀꯧꯒꯗ꯭ꯔꯥ ꯈꯨꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ, ꯑꯩ ꯆꯤꯡꯈꯥ ꯂꯩꯀꯥꯏꯒꯤ ꯑꯄꯥꯟꯕꯤꯅ ꯄꯣꯛꯄꯅꯤ꯫ ꯑꯦ, ꯇꯥꯗ ꯕꯩꯀꯨꯟꯒꯤ ꯏꯇꯩꯃ ꯑꯄꯥꯟꯕꯤꯅ ꯄꯣꯛꯄ? ꯅꯨꯡꯁꯤꯗ, ꯏꯆꯥꯗꯤ ꯆꯥꯎꯔꯝꯃꯦꯗ꯫ ꯈꯨꯔꯥꯅ ꯈꯪꯗꯗꯨꯅ ꯇꯧꯕꯅꯤ ꯏꯕꯦꯝꯃ, ꯈꯨꯔꯥ ꯄꯨꯕꯤꯔꯒꯦ ꯅꯪꯒꯤ ꯁꯤꯡꯕꯨꯟꯁꯤ꯫ ꯅꯨꯄꯥꯗꯨꯅ ꯊꯥꯔꯣ ꯁꯪꯕꯤꯒꯤ ꯃꯅꯥꯁꯤꯡ ꯃꯄꯨꯟꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯈꯣꯏꯒꯤ ꯈꯨꯟ ꯐꯥꯎꯕ ꯆꯠꯃꯤꯟꯅꯁꯤ, ꯂꯥꯛꯑꯣ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯃꯇꯧꯗ ꯊꯥꯔꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯐꯒꯅꯤ ꯈꯨꯔꯥ ꯍꯥꯏꯅ ꯈꯨꯝꯂꯒ ꯃꯈꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯈꯣꯏꯅꯤ ꯇꯨꯃꯤꯟꯅ ꯆꯠꯃꯤꯟꯅꯔꯝꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯪꯂꯛꯏ꯫ ꯅꯧꯄꯥ ꯑꯃ ꯂꯩꯕꯗꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯔꯥ ꯀꯩꯗꯧꯔꯤ? ꯊꯥꯔꯣ: ꯃꯍꯥꯛ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯩꯈ꯭ꯔꯦ ꯈꯨꯔꯥ꯫ ꯐꯩꯗ, ꯅꯆꯤꯟ ꯅꯧꯄꯥꯗ ꯑꯣꯏꯔꯕꯁꯨ ꯏꯕꯦꯝꯃ, ꯃꯁꯛ ꯊꯣꯛꯏꯗ꯫ ꯏꯇꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ, ꯇꯥꯗ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯅꯆꯤꯟ ꯅꯧꯄꯥ ꯃꯇꯤꯛ ꯆꯥꯔꯕꯗꯤ ꯄꯨꯝꯅꯃꯛ ꯐꯒꯗꯕꯅꯤ꯫ ꯏꯕꯦꯝꯃ, ꯃꯔꯝ ꯃꯣꯛꯎꯀꯣ꯫ ꯊꯥꯔꯣ ꯁꯪꯕꯤ ꯍꯟꯗꯛꯇꯤ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯅꯨꯄꯥꯗꯨꯒꯤ ꯈꯣꯡꯊꯥꯡ ꯃꯇꯨꯡ ꯏꯜꯂꯤ꯫ ꯆꯠꯅ ꯆꯠꯅ ꯊꯥꯔꯣꯅ ꯈꯜꯂꯛꯏ, ꯅꯨꯄꯥꯁꯤ ꯀꯅꯥ ꯑꯣꯏꯔꯤꯒꯗꯕ? ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ? ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯃꯁꯛ ꯈꯪꯒꯅꯤ? ꯊꯥꯔꯣ ꯁꯪꯕꯤꯅ ꯃꯥꯒꯤ ꯆꯤꯡꯅꯕꯗꯨ ꯀꯣꯛꯅꯕ ꯍꯪꯂꯛꯏ꯫ ꯈꯨꯔꯥꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ? ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ? ꯑꯩꯕꯣ? ꯅꯨꯄꯥꯗꯨꯅ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯄꯪꯕꯤ, ꯑꯩ ꯈꯣꯏꯔꯣꯝꯗꯒꯤꯅꯤ, ꯃꯤꯡꯅ ꯀꯦꯁꯣ꯫ ꯅꯨꯄꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕꯗ ꯊꯥꯔꯣ ꯈꯪꯗ꯭ꯔꯕꯁꯨ ꯑꯀꯪꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯃꯨꯛ ꯋꯥꯍꯩ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯔꯨꯗ꯭ꯔꯦ꯫ ꯃꯈꯣꯏꯅꯤ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯃꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯊꯥꯔꯣ ꯁꯪꯕꯤ ꯈꯣꯏꯒꯤ ꯆꯤꯡꯈꯥ ꯂꯩꯀꯥꯏ ꯌꯧꯔꯛꯂꯗꯨꯅ ꯅꯨꯄꯥꯗꯨꯅ ꯁꯤꯡꯕꯨꯟꯗꯨꯕꯨ ꯊꯥꯔꯣꯒꯤ ꯀꯣꯛꯊꯛꯇ ꯊꯣꯡꯒꯠꯄꯤꯔꯝꯂꯒ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ꯫ ꯏꯋꯥ ꯋꯥꯍꯧꯗꯅ ꯊꯥꯔꯣ ꯁꯤꯡꯕꯨꯟꯗꯨ ꯃꯌꯨꯝ ꯌꯧꯈꯤ꯫
Tharona mayum yauraga khalai. Mahakna ngasi aduk sonthakhibadu ayuki chara chakidaba adunasu mateng oiramgani haina. Tasengbadi mahak nupi macha oijarabasu mapangalda nupa oiba maupa liklaidagi hantagani haibasi sukta thajade. Hurulang sabada thanga laikai kaya lana Tharo Sangbi ming chatli. Hurulang sabada laikai gi misingna Singkha Tharongmuk langmit chetli haina singthane. Maming lairabi Tharo Sangbi ngasidi magi ming chat lairamba langmit laubada langmit chendre. Tharo gi kandana langmit laubada oigi khudombida kanda machina tattana pale. Marak maraktasu mahak hakam chale. Masa ituk tuk thare. Sinpangdabada nattana Tharo Sangbi nungdil sida tumninglakpagi maram karidagino khanthare. Tharona masadu tingli yangli raga mamit chingna bahone mahakna lang saba masa inam nambagi maram thirakpada khanglai. Mahak ngasi chara heli ayuki chak chara chakhide. Mama apanbina chak saba nangdaduna loktakta phum namba chatkibada mathanta ngaibadagi mahak chak thongkidre. Mama laklaga numidang punna chaminarge khanduna ayuki chara chakhidabani. Numit chaitharaklaba matamsida thabak suba makai sururaga mamanabisinga hurulang saba loigadaba khajikta ngairaduna loisillage haina Tharo Sangbi langmit laubani. Mahaki mahausaga manadaba mataududa hurulang saminariba mamanabi mata amana Tharo da haire. Tharo nang ngasidi kainoma taure mahausaga manade nasa ngamdabra. Tharo ita ai ngasidi koksi irum lumi langmit laubada sinbangdre kaidawribano khangdre. Tharo Sangbina masagi asengba chara henbagi wafamdu losillaga masa nungaitabagi maramda thaidoktuna sengdokhi. Nadawri bajala khangde atai araibani Tharo haksang nadanaba hono mamanabiduna ngaihak lebluraga makha tarai. Nungaiba haibase selthum leibana nungaiba nate ita ana ek yaudaba irang leitaba imungdo nungaibani. Ana ek pu yaurabada wate nungai yaifabani haiba imungdo nungaifam leite. Nahak nadanaba hono makhoi nigi wari taunaringe makhoi lekagi munan changlai. Munana changsillaga phuri khawdagi chithi ama lokthoklaga Tharo Sangbida piradun haire. Tharo se nakhoi gi chithi ni. Tharo Sangbi ingakngakna munan gi chithi do loksilli. Mahakna chithi du yenglaga munanda hanglai. Kanana pirakpano ta munan. Tharona chithi mathakta iribado paduni yengbada mayek chatpa wali. Khudaktuda Tharona makha tarai. Ta munan chithi je mukta pabiramu ai kaya khuloidre. Munana noi liklai di liklai leite ta munan lairabadabu nangonda hairukhidro. Chithi do mukta pabiyuko haibasida chauthukli malene ta munan. Tharo Sangbigi matarosingduna pangsilakhi. Aikhoinaga lairik haijaramabadi khangdawni saita. Lairik hairadabu ai kaidawbagi wajadoino. Munana pabadi pabige pongbagi wa nate da memcha. Munana ngangla duna Tharodagi chithi du lauraga parai. Mahakna hairei nakhoigi imata tharakpani. Munana ngaihak tuminna paruraga makha amuk tarai. Sidi Tharo nangi wani he nakhoi mamo ama Imphal da leibra. Tharo lei adu kaidawraba. Mahakna noi imada nangbo hangchit thinbiraktaba yade hairi. Munana chithi adu paba losilaga Tharo Sangbida amuk piraduna makha tarai. Atai mayam sidi nakhoi thokpa pana horo ai thengkhre chatlage. Wahai duga loinana munan hainaba nangdana thokre. Tharo Sangbi munana piramba chithi du hanne yenglaga wakhal ta howi. Nahan mama apanbina haikibado asengba oire. Tharo gi sontharamlaba masadu kan khalai. Mamit mana singkalai. Mahakna chithi marot hanna paraga yenglai. Tharo di matam kuine laik mayek thadokhribani. Primary school gi aroiba parikha ngamlaba matungda mahak makatana tamthakidre. Maram sidagi khuna iba sapa mayek nataba lairik pabadi kaya khuloide Tharo Sangbi. Adubu munana purakpa chithi aduna hanna pabada wahi mayek panba yaudre. Chithi dugi waron khanglubadagi Tharo Sangbi masa pumba sagalakli. Mamai ngangkhalai
ꯈꯨꯗꯛꯇ ꯊꯔꯣ ꯆꯪꯕꯤꯒꯤ ꯃꯔꯝ ꯈꯪꯅꯤꯡꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯏꯇꯥ? ꯏꯝꯐꯥꯜꯗ ꯏꯇꯥꯕꯨ ꯊꯤꯜꯂꯛꯎ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ? ꯏꯃꯥ ꯂꯥꯛꯂꯒ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯣ? ꯊꯔꯣ ꯆꯪꯕꯤ: ꯈꯪꯗꯦꯗ ꯏꯇꯥ, ꯃꯊꯣꯡ ꯈꯪꯄ ꯅꯠꯇꯦꯗ꯫ ꯊꯔꯣ ꯆꯪꯕꯤ ꯁꯥꯎꯔꯪꯅ ꯃꯈꯥ ꯇꯥꯔꯛꯏ: ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯃꯥꯟꯅꯕꯤꯅ: ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯏꯇꯥ꯫ ꯊꯔꯣ: ꯏꯇꯥ ꯚꯥꯞ ꯇꯥꯒꯗꯕ ꯍꯌꯦꯡꯗ ꯃꯉꯥꯏꯔꯦ꯫ ꯊꯔꯣ ꯆꯪꯕꯤꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯗꯨꯗ ꯃꯃꯥꯟꯅꯕꯤꯗꯣ ꯍꯦꯟꯅ ꯆꯃꯝꯅꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ: ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯃꯝꯅꯔꯦ ꯏꯇꯥ, ꯏꯃꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯣ? ꯊꯔꯣ: ꯍꯣ, ꯑꯩꯁꯦ ꯏꯝꯐꯥꯜꯒꯤ ꯃꯥꯃꯣ ꯈꯣꯏꯗ ꯂꯩꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤꯌꯦ ꯑꯩꯈꯣꯏ ꯃꯥꯅ꯫ ꯑꯗꯨꯗ ꯆꯤꯊꯤ ꯊꯥꯔꯛꯏꯕ, ꯍꯥꯡꯆꯤꯠ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ, ꯈꯪꯂꯕꯔꯥ? ꯊꯔꯣꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯃꯥꯟꯅꯕꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯊꯔꯣ ꯆꯪꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ: ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ? ꯑꯩꯕꯨ ꯃꯥꯅ ꯀꯣꯏꯌꯣꯟ ꯌꯣꯜꯂꯒ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯔꯤꯕ? ꯃꯃꯥꯟꯅꯕꯤꯅ: ꯁꯂꯥꯝ ꯏꯕꯦꯃꯜ ꯍꯣꯏ, ꯍꯥꯎꯕꯤꯖꯝ ꯔꯥꯙꯦ ꯈꯣꯏꯗꯤ ꯏꯝꯐꯥꯜꯗ ꯂꯩꯕꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅꯩ, ꯑꯗꯨꯒ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯨ ꯀꯝꯗꯧꯔꯤꯕ? ꯊꯔꯣꯒꯤ ꯃꯃꯥꯟꯅꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ: ꯁꯍꯔ ꯆꯥꯎꯈꯠꯄ ꯃꯐꯝꯗ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯥꯡꯒꯒꯤ ꯃꯌꯥꯝ ꯑꯃ ꯏꯝꯐꯥꯜꯗ ꯂꯩꯅꯈ꯭ꯔꯤꯁꯤꯗꯤ ꯏꯇꯥ, ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯆꯥꯎꯈꯠꯄꯒꯤ ꯃꯍꯥꯎ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯂꯩꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯁꯦ ꯅꯤꯡꯁꯤꯡꯂꯔꯣꯏꯗꯕꯅꯤ꯫ ꯊꯔꯣ: ꯏꯇꯥ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯊꯔꯣ ꯆꯪꯕꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ: ꯏꯕꯦꯃꯜ ꯈꯣꯏ, ꯔꯥꯙꯦ ꯈꯣꯏꯗꯤ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯕꯒꯤ ꯋꯥꯅꯤ, ꯑꯩꯒꯤꯗꯤ ꯑꯗꯨꯁꯨ ꯅꯠꯇꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ, ꯂꯥꯏꯕꯛ ꯐꯕꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯆꯥꯡꯗꯝꯅꯔꯤꯕ꯫ ꯊꯔꯣ ꯆꯪꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯜꯂꯤꯉꯩꯗ ꯊꯔꯣꯅ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯊꯔꯛꯏ: ꯑꯩ ꯈꯪꯉꯤ, ꯅꯈꯣꯏ ꯏꯝꯐꯥꯜ ꯍꯥꯏꯗꯣ ꯌꯥꯝꯅ ꯉꯛꯏ, ꯌꯥꯝꯅ ꯇꯧ ꯉꯝꯃꯤ, ꯆꯥꯎꯈꯠꯂꯤꯅꯤ ꯍꯥꯏꯗꯅ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯃꯊꯕꯥꯛ ꯊꯥꯗꯣꯛꯇꯨꯅ, ꯐꯤ ꯑꯃ ꯐꯥꯎꯕ ꯏꯟꯗꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯄꯪꯆꯠꯇ ꯆꯠꯄ, ꯃꯁꯝ ꯃꯅꯥ ꯀꯛꯊꯠꯂꯒ ꯅꯨꯄꯥ ꯁꯥꯔꯤꯕ, ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯤ, ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯃꯌꯥꯏꯗ ꯁꯪꯒꯨ ꯁꯪꯒꯨ ꯆꯠꯂꯤꯕ, ꯇꯨꯀꯠꯆꯩꯗ, ꯑꯩ ꯍꯩꯅꯖꯗꯦ ꯏꯇꯥ꯫ ꯃꯃꯥꯟꯅꯕꯤꯅ: ꯑꯗꯨꯕꯨꯅꯤ ꯏꯕꯦꯝꯃ, ꯆꯥꯎꯈꯠꯄ ꯍꯥꯏꯔꯤꯁꯦ꯫ ꯉꯥꯔꯝꯒꯤ ꯑꯣꯖꯥ ꯀꯦꯁꯣꯅ ꯗꯦꯁꯇ ꯃꯍꯩ ꯇꯝꯂꯨꯔꯒ ꯊꯣꯛꯂꯛꯄꯗ ꯃꯆꯟꯅꯨꯄꯤ ꯑꯃꯨꯔꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠꯀ ꯈꯣꯡꯒ꯭ꯔꯥꯎꯒ, ꯑꯗꯨꯗꯒꯤ ꯏꯟꯅꯐꯤ ꯃꯇꯠ ꯄꯥꯔꯗꯠꯄꯒ ꯄꯨꯔꯛꯄꯗ ꯃꯌꯥꯝꯅ ꯋꯥꯔꯤꯅꯈꯤꯕꯗꯣ ꯀꯥꯎꯔꯕꯔꯣ? ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ: ꯃꯕꯨꯡ ꯂꯥꯏꯔꯤꯛ ꯍꯩꯕꯅ ꯊꯣꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯃꯨꯔꯩꯅ ꯄꯤꯖꯣꯜꯗꯣ ꯁ꯭ꯀꯨꯜꯗ ꯁꯦꯠꯂꯒ ꯁ꯭ꯀꯨꯜ ꯀꯥꯕꯗ ꯃꯤꯌꯥꯝꯅ ꯌꯦꯡꯅꯕꯗꯣ ꯅꯪꯁꯨ ꯌꯥꯎꯔꯤꯗꯥꯏꯅꯦ? ꯃꯗꯨ ꯍꯩꯇꯕ ꯑꯩꯈꯣই ꯁ꯭ꯋꯥꯏꯗꯤ ꯆꯥꯎꯈꯠꯇ꯭ꯔꯤꯁꯤꯅꯤ꯫ ꯏꯝꯐꯥꯜꯗꯤ ꯁꯍꯔꯅꯤꯅ ꯃꯇꯝꯒꯤ ꯆꯥꯎꯈꯠꯄ ꯃꯈꯜ ꯃꯊꯦꯜ ꯄꯨꯝꯅꯃꯛ ꯌꯧꯔꯛꯂꯤꯕꯅꯤ, ꯅꯪꯅ ꯄꯥꯝꯖꯗꯕꯒꯤ ꯋꯥꯅꯤ꯫ ꯊꯔꯣ: ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕ ꯏꯀꯥꯏ ꯈꯪꯗꯕ ꯃꯔꯝꯆꯠꯁꯤꯡꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦ꯫ ꯏꯝꯐꯥꯜꯒꯤ ꯃꯤꯁꯤꯡꯁꯦ ꯏꯇꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯌꯥꯝ ꯅꯨꯡꯁꯤꯅꯔꯤꯕ, ꯁꯦꯡꯅꯔꯤꯕ, ꯑꯔꯩ ꯂꯩꯇ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯩꯅ ꯏꯝꯐꯥꯜ ꯆꯠꯂꯨꯕꯗ ꯎꯔꯛꯄꯗꯤ ꯃꯈꯣꯏ ꯑꯃꯠꯇ ꯍꯪꯅ ꯇꯤꯟꯅꯕ ꯃꯑꯣꯡ ꯎꯗꯦ꯫ ꯑꯃꯒ ꯑꯃꯒ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯅꯗꯨꯅ ꯑꯆꯥꯎꯔꯝ ꯇꯥꯟꯅꯕ, ꯍꯤꯗꯥꯟꯅꯕꯒꯤ ꯃꯇꯧ ꯉꯥꯛꯇ ꯎꯔꯛꯏ꯫ ꯃꯃꯥꯟꯅꯕꯤ: ꯀꯥꯟꯅꯗꯦ, ꯅꯪꯒꯤ ꯋꯥꯗꯣ ꯚꯥꯞꯅ ꯁꯥꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯀꯅꯥꯁꯨ ꯏꯝꯐꯥꯜ ꯆꯠꯅꯔꯔꯣꯏ, ꯆꯥꯎꯈꯠꯂꯔꯣই꯫ ꯃꯤ ꯑꯃꯅ ꯑꯣꯛꯇ ꯐꯠꯇ꯭ꯔꯒ ꯄꯨꯝꯅꯃꯛ ꯐꯠꯇꯕ ꯑꯣꯏꯅ ꯈꯜꯂꯕꯗꯤ ꯃꯤꯠꯌꯦꯡꯗꯣ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯏꯇꯥ꯫ ꯀꯥꯟꯅꯗꯦ, ꯅꯪꯕꯨ ꯃꯥꯡꯅꯕ ꯏꯃꯥꯅ ꯁꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯄꯪꯍꯥꯏ ꯍꯥꯏꯖꯔꯕꯁꯨ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯂꯩꯔꯝꯒꯅꯤ ꯊꯔꯣ꯫ ꯅꯪ ꯐꯤꯡꯒꯠꯈꯤꯅꯨ, ꯇꯞꯊꯧ, ꯏꯃꯥ ꯂꯥꯛꯂꯒ ꯏꯪꯅ ꯇꯥꯟꯅꯈꯣ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯊꯔꯣ ꯆꯪꯕꯤ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ: ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯗꯂꯥꯟ ꯃꯊꯣꯟ ꯃꯌꯥꯝꯗꯣ ꯂꯩꯖꯅꯤꯡꯉꯤ, ꯁꯩꯇ ꯂꯩ ꯐꯪꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯑꯩꯅ ꯏꯝꯐꯥꯜ ꯆꯠꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕꯗꯤ ꯃꯈꯣꯏꯒꯤ ꯃꯤ ꯀꯨꯡꯈ꯭ꯔꯕ ꯂꯝꯕꯤꯁꯤꯡꯗꯨꯗ ꯒꯥꯔꯤ ꯑꯆꯧꯕ ꯃꯆꯥ, ꯑꯗꯒꯤ ꯔꯤꯛꯁꯣ ꯃꯌꯥꯝꯗꯨꯅ ꯅꯤꯜ ꯈꯣꯡꯕꯗ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯒꯥꯔꯤ ꯃꯌꯥꯝꯗꯣ ꯃꯤꯒꯤ ꯃꯔꯛꯇꯨꯗ ꯄꯪꯊꯧꯗ ꯃꯊꯧꯏ, ꯑꯩꯗꯤ ꯇꯛꯇꯨꯅ ꯁꯤꯔꯗꯕꯣꯏ ꯃꯈꯜꯂꯤ꯫ ꯑꯗꯨꯅ ꯏꯇꯥ, ꯑꯩꯗꯤ ꯏꯝꯐꯥꯜ ꯆꯠꯄꯗ ꯂꯝꯕꯤ ꯆꯠꯄꯒꯤ ꯈꯜꯂꯨꯕꯗ ꯄꯪꯀꯤꯗ ꯀꯤꯖꯩ꯫ ꯊꯔꯣ ꯆꯪꯕꯤ: ꯑꯆꯨꯝꯕꯅꯤ, ꯑꯩꯁꯨ ꯏꯃꯥꯒ ꯂꯣꯏꯅꯅ ꯏꯟꯗꯣꯝꯆꯥ ꯈꯣꯏꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯨꯏ꯫ ꯃꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯂꯥꯡꯂꯤꯕ ꯅꯤꯜ ꯈꯣꯡꯕ ꯃꯌꯥꯝꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯐꯥꯎꯕ ꯁꯨꯛꯅꯦꯝ ꯅꯦꯝꯗꯦ꯫
ꯗꯨꯗ ꯈꯣꯡ ꯂꯥꯎꯗꯨꯅ ꯂꯩꯕꯗ ꯑꯍꯤꯡ ꯁꯨꯛꯇꯨꯝ ꯇꯨꯝꯂꯛꯇꯦ ꯏꯇꯥ. ꯊꯥꯔꯣ ꯁꯪꯕꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯃꯈꯣꯏꯒꯤ ꯆꯥꯎꯈꯠꯄꯗꯣ ꯑꯩꯈꯣꯏ ꯍꯩꯅꯖ ꯄꯣꯠ ꯅꯠꯇꯦꯗ. ꯑꯩꯈꯣꯏꯁꯤꯒꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯇꯥꯁꯦꯡꯕ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯂꯗꯅ ꯏꯪꯅ ꯄꯥꯟꯖꯔꯤꯕ ꯀꯌꯥꯝ ꯈꯦꯠꯅꯈ꯭ꯔꯕ